ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏꯕꯨ ꯐꯥꯕ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯄꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯔꯒ मागी नुपीबु मतंबागता कोंखटचरगा हिंग हिंगना कप्पा होरकले। मतमदुदा नुपी असि मथ्वाई लेरमी। मांगना मापुरोइबबु मुन्ना येंगजरगा मिलुदा पिरांगना पुमचोट चोटना सिंथरगा मतत मतत ओइबा वाहिना हाइरखी। इबुंगो ननाई नुपीगे अरोइबा हाइबदु ओइरा माले। मसी लाइना तमखिबनी अदुना ननाई नुपीबु दोष तौबिरगनु। इबुंगोगे सेबा मतोल लोमलमद्रे हाइदुना पुखा लिंखा थाबिरगनु। ननाईगे अरोइबा मतम असिदा इबुंगोगी नफमदा निजगदबा हाइबबु ननाई लेबक थिबिना इबुंगोगी थौजालदगी फंगजखिबा इसा असि ताइबंग मिरक्ता तिलहनबिदुना इसागे पुनिंग नुंगसिबा पोहनबिरकनु हाइदुना मापुरोइबगी खुजेंग पाइजरगा मचानिपाबु येंगदुना इमागी इबुंगो नुंगसिबा इमादी इसाबु नावकोंदुना पुंसी लेलु हाइबा तमलमद्रे। अदुना नंगना अइंगोंदा तेना थारिबा मिसकसिंग असिदा अमुक लमन सिंगे खनगनु। मखोइसु मखोइगी मित्ता आइबु सा ओइना उदुना तेन कापखिबनी। मसी नमाइगी लेबक्ता तमखिबनानी। इमाना पेंजगदौबदी नहांगना नपाबुंगी पेनबा मतम पुमनमक्ता होनदुना लयुको मदुना अथोइबा धर्मनी। इमादी चलगे हायरग महाग संसार थादोखी। मामा अदु सिरबदा मपा मचा कोनसिनरगा नोंग खोंबगुम कमिनखी। माखोइगी मतवदु उरगा सदानबसिंग अदु हाइफम तौफम खंगदना कांकुलीगी मनाक्ता संगसिलक्तुना पाबा आइखोइ करिनो हाइबा खंखिद्रे। आइखोइगी मित्ता साजी ओइना उरुबदगी इमा सिदा तेन थाजरुरे। आइखोइगी थामुइसु पुबा ngamjadre। अदुना पाबना पिबिनिंगबा दांदिएदु पिबिदुना आइखोइबु दोस कोहनबियो हाइदुना खुरुमजरखी। कांकुली अमदी मचानिपानिदु सिरमदाइ मिकुप्ता ममादुना हाइरंबा सदानबसिंगदा दोस तौरुरगनु मखोइगी ममित्ता सजी ओइना उरुबदगिनी हाइरंबदु निंगसिंगजदुना मखोइदा दोस तौखिद्रे। मखोइ मयाम चंगदुना मखोइगी लाइफम ताना मामा अदुबु पुरदुना मखोइ मयामना महाकी तौफम थोकपा मथौ पुमनमक तौरबदा सदानबसिंग अदुना कांकुलीगी मफमदा हंगजरखी। पाबा हौजिक्ति इमासु लैखिद्रबनिना मफम असिदा लैबसि नुंगाइररोइ। अदुना अइखोइगा लोइनना मिरक्ता चलसि। पाबगी मिंगना करी कौबगे अदुगा इबुंगोगी मिंगना करी कौबगे मफम असिदा करमना लैरमलिबनो हंगजरखी। कांकुलीना इबुंगो खोय आइगी मिंगना कांकुली कवी अदुगा इसा असिगी मिंगना लांबोइबा लांबोइबी अनिना पुनसिलगा पोकपा इसानी हाइदुना मामा अदुना पुनसिनबा हाइना कवी। अदुगा लैखिद्रबी मामा असिगी ममिंगना राती हाइना कवी। आइखोइ मफम असिदा लाइनिंगदुना लैजरकपनी। आइखोइ मतम कुइरे आइगी इसामक्सिना पाखंग फारकलबनी हाइरखी। कांकुलीदु हौजिक्ति मागी नुपी लैखिदबदगी मागी कीबदु फरदुना निंगथीना ngangnaba yare। महांगना हाइरखी। इबुंगो खोइना हाइबिरिबदु आइसु यानिंगले। अदुबु मामा असिगी मथौ मंगम पुमनमक नुमित सुदुना पांगथोकसरबा मतुंगदा आइखोइ मी ताबा मफमदा लाक्तुन लैजरगे। मतुंगदा अबुक मफम असिदा लैररोइ हाइरखी। महाग हानगे सोनो फोनो हाइबदु फरदुना निंगथीना वरी साबा यारे। मदुदा सदानबसिंग अदुना मंगोंदा खुरुमजरमलगा हनख्रे। मखोइ यामना नुंगाइतना ngangnaduna लाखी। आइखोइ अमु हना सदानबगी थबग असि तौरुगुमसि। ngasiगी थवोंग असिदी अमु हना थोक्तबो ओइरसिनु हाइरगा मखोइ हलक्तुना निंगथौगी मफमदा थोखिबा पुमनमक चिथदना तमलबदा निंगथौना हाइरिबा नुपी अदुगी मापुरोइबा अदुगी ममिंगदी हंगलकप्रा हाइरबदा मखोइना खुमजै। महाराज मागी ममिंगदी कांकुली कवी हाई। मागी नुपी अदुगी ममिंगना राती कवी हाई।
ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯏꯅꯤꯡꯕ ꯑꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯟꯕ ꯀꯧꯏ ꯍꯥꯏꯅ ꯇꯝꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯃꯥꯡꯅꯤꯄꯥꯅ ꯊꯤꯔꯤꯕ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯁꯤ ꯗꯦꯕꯤ ꯑꯗꯨꯅ ꯃꯆꯥ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯩ ꯀꯤꯔꯦ, ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ, ꯃꯤꯌꯥꯝꯅ ꯈꯥꯝꯕꯗ ꯉꯝꯈꯤꯗꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤꯗꯃꯛ ꯈꯟꯖꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯖꯔꯤ꯫ ꯃꯍꯥꯛ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥꯅ ꯁꯣꯅꯣꯐꯣꯅꯣ ꯀꯧꯕ ꯂꯥꯏꯕꯨ ꯐꯥꯔꯒ ꯃꯄꯥꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯁꯨ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯃꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯨꯝ ꯏꯆꯥ ꯑꯗꯨꯁꯨ ꯃꯥꯡꯕ ꯇꯥꯔꯕꯗꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯔꯥꯁꯤ ꯀꯧꯕꯤ ꯑꯩꯗꯤ ꯃꯥꯡꯖꯕ ꯇꯥꯔꯦꯗꯣ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯑꯋꯥꯕ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯋꯥꯅ ꯂꯦꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯇꯨꯝꯊꯈꯤ꯫ ꯃꯥꯒꯤ ꯃꯃꯪ ꯑꯗꯨꯗ ꯀꯥꯡꯀꯨꯂꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯁꯝ ꯃꯅꯥ ꯏꯁꯣꯡ ꯁꯣꯡꯅ ꯃꯀꯣꯏ ꯏꯆꯣꯝ ꯆꯣꯝꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ? ꯑꯩꯗꯤ ꯃꯐꯝ ꯈꯪꯗꯅ ꯆꯠꯄꯗꯒꯤ ꯍꯧꯖꯤꯛ ꯃꯐꯝ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ, ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯠꯇ ꯅꯪꯒꯤ ꯈꯨꯠꯅ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯅ ꯃꯃꯪ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯇꯨꯅ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯔꯥꯁꯤꯅ ꯉꯛꯂꯗꯨꯅ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯎꯁꯤꯠꯇꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯕꯨ ꯏꯄꯨꯔꯣꯏꯕ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯪꯅ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏ, ꯃꯍꯥꯁꯣꯏ ꯅꯪꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯤ ꯏꯁꯤꯡꯗꯤ ꯄꯤꯊꯛꯆꯒꯦ, ꯑꯗꯨꯒ ꯅꯠꯇꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯕꯤꯒꯅꯨ ꯍꯥꯏꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ, ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔ ꯃꯥꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯕꯅ ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕꯗꯒꯤ ꯃꯤꯅ ꯌꯧꯗ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯅ ꯏꯁꯝ ꯀꯛꯇꯕ, ꯏꯀꯣꯏ ꯀꯛꯇꯕ ꯑꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯅꯕ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯅꯠꯇꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯇ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯈꯤꯕꯗꯨꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯉꯥꯡꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯅꯄꯨꯛꯅꯤꯡꯗ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯉꯥꯡꯕ ꯑꯣꯏꯔꯕꯗꯤ ꯋꯥꯔꯧꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯄꯨꯔꯣꯏꯕ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯍꯥꯟꯅ ꯀꯧꯈꯤꯕꯒꯨꯝ ꯑꯃꯨꯛꯇꯪ ꯀꯧꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯁꯤꯅ, ꯀꯔꯤ ꯅꯤꯄꯥꯅꯣ? ꯅꯪꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯤꯕꯗꯨ ꯅꯍꯥꯛ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯒꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯪ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯀꯥꯡꯀꯨꯂꯤꯕꯨ ꯆꯠꯊꯣꯛꯎ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯪ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯥꯕꯨ ꯆꯠꯊꯣꯛꯎ ꯍꯥꯏꯅ ꯇꯥꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯔꯒ ꯃꯕꯨꯡꯉꯣꯕꯨ ꯀꯧꯔꯗꯨꯅ ꯔꯥꯁꯤ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯈꯤ꯫ ꯃꯥꯅ ꯃꯆꯥꯅꯤꯄꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯍꯥꯛꯅ ꯅꯄꯥ ꯐꯪꯅꯕ ꯊꯤꯔꯛꯀꯅꯤ ꯆꯠꯈꯤꯕꯗꯨ ꯃꯐꯝ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕ? ꯅꯄꯥꯕꯨꯡꯗꯤ ꯃꯤ ꯀꯅꯥ ꯌꯧꯗꯕ ꯃꯐꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯃꯤ꯫ ꯅꯃꯥ ꯑꯩꯗꯤ ꯅꯄꯥ ꯅꯆꯥꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯑꯁꯤ ꯁꯤꯁꯤ ꯁꯤꯡꯉꯝꯗꯅ ꯋꯥꯅ ꯅꯈꯣꯏꯒꯤ ꯄꯥꯎ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯖꯔꯒ ꯄꯤꯔꯥꯡꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯀꯞꯂꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯁꯥꯗꯥꯟꯕꯁꯤꯡꯅ ꯇꯝꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯛ ꯅꯤꯄꯥꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯈꯤꯕ ꯁꯣꯅꯣꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯐꯥꯒꯅꯤ ꯈꯟꯈꯤꯕꯗꯨꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯍꯥꯛ ꯁꯥꯗꯥꯟꯕꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯋꯥꯡꯁꯤꯡꯗ ꯆꯠꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯁꯣꯅꯣꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏꯗꯨ ꯐꯥꯗꯨꯅ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯃꯥꯡꯗ ꯁꯛꯂꯝꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯆꯔꯣ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯏꯀꯨꯅ ꯅꯪꯕꯨ ꯅꯤꯡꯊꯧ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯀꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯤꯕꯗꯥꯁ ꯀꯧꯕ ꯃꯃꯥꯡꯅ ꯈꯜꯂꯤ, ꯁꯣꯅꯣꯐꯣꯅꯣ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯑꯋꯥꯡꯕ ꯆꯤꯡꯗ ꯂꯩꯕ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯑꯋꯥꯡꯕ ꯆꯤꯡ ꯑꯣꯏꯔꯕꯁꯨ ꯏꯄꯥꯕꯨ ꯐꯥꯈꯤꯕ ꯂꯥꯏ ꯑꯗꯨꯗꯗꯤ ꯐꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ
ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯌꯥꯝꯕꯁꯤꯡ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩꯕꯨ ꯄꯨꯕꯤꯗꯨꯅ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏꯗꯨ ꯐꯥꯔꯒ ꯏꯄꯥꯕꯨ ꯃꯥꯡꯍꯟꯈꯤꯕ ꯑꯃꯗꯤ ꯏꯃꯥꯕꯨ ꯋꯥꯍꯟꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯃꯥꯕꯨ ꯗꯟꯗꯤ ꯇꯧꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯃꯥꯕꯨ ꯐꯥꯒꯅꯤ ꯍꯥꯏꯔꯕꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ? ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗꯤ ꯃꯤꯅꯤ, ꯑꯗꯨꯒ ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯗꯤ ꯁꯣꯅꯣ ꯐꯣꯅꯣꯒꯤ ꯂꯥꯏ ꯑꯣꯏꯅ ꯍꯥꯏꯔꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯅ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯇꯦꯟ ꯀꯥꯞꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯁꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯗ ꯑꯩꯈꯣꯏꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯛꯇꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯨꯕꯨ ꯁꯣꯅꯣ ꯐꯣꯅꯣꯒꯤ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯈꯜꯂꯤ, ꯂꯩꯍꯧꯔꯤꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯑꯗꯨꯒ ꯃꯃꯥꯛ ꯏꯕꯨꯡꯉꯣꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯛꯆꯒꯅꯤ ꯍꯥꯏꯅ ꯁꯣꯟꯅꯗꯨꯅ ꯂꯩꯅꯩ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯂꯩꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯙꯔꯃ ꯇꯥꯟꯕ, ꯂꯥꯏꯕꯨ ꯅꯤꯡꯊꯤꯅ ꯅꯤꯡꯖꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯎꯖꯩ ꯍꯥꯏꯔꯕꯗ ꯁꯤꯕꯗꯥꯁ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨ ꯅꯈꯣꯏꯒ ꯎꯅꯕꯗ ꯃꯤ ꯑꯣꯟꯗꯨꯅ ꯂꯩꯔꯕ? ꯐꯩ ꯈꯪꯒꯅꯤ, ꯃꯈꯣꯏꯕꯨ ꯍꯦꯛ ꯎꯕꯒ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯩꯆꯨꯗꯅꯕ ꯑꯩꯅ ꯗꯟꯗꯤ ꯇꯧꯒꯅꯤ ꯍꯥꯏꯔꯕꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯁꯤꯕꯗꯥꯁꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯀꯥꯛꯇꯤ ꯅꯈꯣꯏꯅ ꯈꯪꯂꯛꯄ꯭ꯔꯥ ꯍꯥꯏꯔꯕꯗ ꯁꯥꯗꯥꯟꯕꯁꯤꯡꯅ, ꯃꯃꯥꯛ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯪꯖꯕꯗ ꯑꯍꯟ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯥꯡꯀꯨꯂꯤ ꯀꯧꯏ ꯍꯥꯏ, ꯑꯗꯨꯒ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯔꯥꯇꯤ ꯀꯧꯏ, ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯟꯁꯤꯟꯕ ꯀꯧꯏ ꯍꯥꯏꯅ ꯑꯍꯟ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯟꯅꯅ ꯍꯪꯂꯨꯔꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯤꯕꯗꯥꯁ ꯑꯗꯨꯅ ꯈꯜꯂꯛꯈꯤ, ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯄꯥ ꯑꯗꯨꯒꯤ ꯃꯤꯡꯒ ꯃꯥꯟꯅꯩ꯫ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯍꯟ ꯑꯗꯨ ꯃꯌꯥꯝꯒ ꯊꯦꯡꯅꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯕꯒꯦ ꯍꯥꯏꯔꯕꯗ ꯁꯥꯗꯥꯟꯕꯁꯤꯡꯅ, ꯃꯃꯥꯛ ꯏꯕꯨꯡꯉꯣ, ꯑꯍꯟ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯀꯥꯎꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯨꯡꯒꯪꯗꯒꯤꯅꯣ, ꯀꯔꯝꯕ ꯂꯩꯀꯥꯏꯗꯒꯤꯅೋ ꯍꯪꯖꯕꯗ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯃꯗꯤ ꯃꯥꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯅꯤꯡꯁꯤꯡꯕ ꯉꯝꯗꯅ ꯂꯩ꯫ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯒꯨꯝ, ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯨꯝ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯁꯖꯤ ꯃꯑꯣꯟ ꯁꯦꯠ ꯏꯟꯗꯨꯅ ꯃꯤꯑꯣꯏꯕꯅ ꯆꯥꯅꯔꯤꯕ ꯆꯥꯛ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯤ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯅ ꯎꯍꯩꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯍꯧꯏ꯫ ꯋꯥꯗꯨ ꯇꯥꯔꯒ ꯁꯤꯕꯗꯥꯁ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯄꯥ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯃꯥꯗꯤ ꯇꯥꯏꯕꯪ ꯃꯤꯔꯛ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯅꯣ ꯐꯣꯅꯣꯒꯤ ꯂꯥꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯅ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯇꯥꯏꯕꯪꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯏꯌꯥꯝꯕꯁꯤꯡ, ꯁꯣꯅꯣ ꯑꯣꯏꯔꯦ ꯐꯥꯔꯦ, ꯐꯣꯅꯣ ꯑꯣꯏꯔꯦ ꯐꯥꯗꯨꯅ ꯄꯨꯔꯛꯂꯁꯤ꯫ ꯏꯌꯥꯝꯕꯁꯤꯡ ꯀꯔꯤ ꯀꯔꯤ ꯄꯨꯕꯤꯒꯅꯤ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯥꯗꯥꯟꯕꯁꯤꯡꯅ, ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯠꯄꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯪꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯆꯥꯅꯕ ꯆꯦꯡꯗꯤ ꯄꯨꯈꯤꯁꯤ ꯍꯥꯏꯔꯕꯗ ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯀꯣꯅꯨꯡꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯆꯦꯡ ꯍꯋꯥꯏ ꯄꯨꯝꯅꯃꯛ ꯄꯨꯕꯤꯔꯣ, ꯑꯩꯈꯣꯏ ꯈꯣꯡꯁꯥꯜꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯔꯣꯃꯇꯤ ꯀꯧꯕꯤꯅ ꯃꯕꯨꯡꯉꯣꯅ ꯁꯣꯅꯣ ꯐꯣꯅꯣ ꯐꯥꯕ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯍꯔꯥꯎꯖꯔꯗꯨꯅ ꯃꯕꯨꯡꯉꯣꯅ ꯃꯪꯒꯣꯜ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯅ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯙꯨꯛ ꯊꯥꯡꯃꯩ ꯊꯥꯗꯨꯅ ꯅꯤꯡꯖꯔꯤꯕ ꯃꯧꯡ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯎꯖꯔꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯍꯟꯗꯛ ꯃꯥꯅ ꯍꯜꯂꯛꯄꯒ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯊꯣꯛꯇꯨꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯒ ꯏꯆꯥꯅꯨꯄꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯗꯨꯅ ꯄꯥꯜꯍꯜꯂꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯔꯣꯟ ꯊꯣꯛꯂꯛꯇꯨꯅ ꯃꯕꯨꯡꯉꯣꯒꯤ ꯃꯪꯒꯣꯜ ꯑꯣꯏꯅꯕ ꯄꯨꯖꯥ ꯇꯧꯕ ꯑꯗꯨ ꯎꯖꯔꯒ ꯅꯤꯡꯊꯧꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯤ꯫
Mamang nipana pugadaba pot manaising pumnamak puhalaga salamdaida maku ningthaubu khurumjaraga mahak khongsankhrei. Asumna numit kharanigi matungda hairiba mafam adu yaurabada kangkulina phamladuna lainingduna leiri. Masanipa sina mapaduna lainingba loiraba matamda sanaba amunba hai mayam ama ningthina thamduna leiriba mawng adu Shibadasna ujabada pokpadagi masak ujaba phangdriba mapagi saktam adu hek ujaba phangbada magi thamoida khanghaudana nungsiba polakhi. Aduga seba tawduna leiriba pakhang adubusu ujabada mathamoida mafam khangdana nungsibagi ihauna hauraktuna mamit animakta mapina pomsot sona sentharaduna sumna hanglai. Ibungo iyambagi nakta amukta sangsilau. Nangbu amadi ahana sibu urubada iyambagi thamoy asi puba ngamjadre. Iyamba amukta inaubu konge hairabada manaw ni paduna sangsilaktuna khurumjai. Shibadasna manaw adubu ujaraga manaw ni haibadi khamdrabasu igi isyaliti nabanina nungsibana manawbu sejat konbikhi. Aduga hanglai. Nangi namingna kari kawi. Aduga paba sigi mingna kari kaubage hanglabada manaw aduna pabagi mingdi kangkuli kawi. Aigi mingna punsinba kawi. Aduga aibu pokpirambi ima adugi mingna rati kawi haina khumjarabada Shibadas mapuning adu khangba waraduna kapthorakle. Mana hauna kapadu taraga mapa adugi thamoy adasu puba ngamdana mapa aduna kapna hanglakhi. Ibungo nangna karigi kaplibano. Nangna kapadu uraga ipagi thamoy asi pujaba ngamdi. Haukraba punsida ningsingba thoktraba thamoygi khonjalgum ipagi nakongda tabagum tauri. Nangbu kadaidagino nangbu pokpa pabagi mingna kari kaubagi. Nangbu pokpi ima adugi mingna kari kaubagi. Ipada tamugaba. Ipagi nakongda ningsingbadi thokhidraba kanagumba amagi khonjalgum nangna kapagi khonjalda yauri. Nangna ipabu amadi nanawa sibu uraga makhon thongna kaptuna saliba pakhong adubu phongduna ipabu amukta gyan tahaluba haina mamita pirangna pumchot chon hairaklabada masanipana makhut ani lonana khurumjaraduna haijarakhi. Tabiu paba sai kharagi mamangda Dhonpuri haiba khungang aduda kangkuli kaubani pa amaga rasi kaubi nupi amaga yum panminaduna yamna ingna sikna lairakpa matamda nongma kangkuli hairibani pa sina sangsargi awaba punamaksigi wakal khanduna lairingaida mahak tumninglaptuna tumthakre. Maduda magi nupi rasina mapuroibana nongaina tumjabadu ujaraga mapuroibagi tumba kai khigani khanjaduna Mona singba happy duna ningthina tumhalle. Matamaduda tumliba kangkuli hairibani pa sigi mamangda akiba mangama mangkhiba duda mahak yamna kikhibadagi makeup hek tholakpaga mana gyan tadana ai kire ai ngamloi haiduna magi nupi rasina ibungo kari tawrabage nanai nupi ibungo gi naktagi lengdana leijari haijaraba phauba ai kire ai ngamloi haibo haina ngangduna satke tawrabada rasi kaubi loina bi aduna magi mapuning phathanaba kanna honajaduna sahi ama wana laiminaraba matungda masani pa ama pokpa numit adudadi angangdu hek pokpa ubaga ai kire ai ngamjaroi haiduna miyamna khamba yadana mafam khangdana du mangkhre. Maduda masani pa aduna sauraklaba matamda mamagi mafamda magi mapa kanano mapagi mamingna kari kaubage mahak shikrabra natraga matau karamna sahi asuk kuirabasi laktribano haina hangjarabada mama aduna thokhiba wari pumnamak masagi mafamda kamna lijarabada masa ngang aduna ipabu sono phono haiba lai aduna phaduna pukre haiba mamagi waduda mahagna shauraduna mamagi mamangda ima thoina wabiru raganu nasai hag haujik shaurakle aduna sono phono haiba lai du phaduna dandi piraga
ꯏꯄꯥ ꯑꯗꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯨꯔꯛꯈꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯅꯆꯥ ꯑꯩꯍꯥꯛ ꯏꯄꯥꯕꯨ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯔꯒ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯞꯇꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯀꯥꯡꯀꯨꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤꯒꯤ ꯃꯃꯤꯡ ꯄꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯄꯣꯛꯄꯗꯒꯤ ꯉꯥꯎꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯆꯥꯕꯨ ꯀꯣꯟꯕꯤꯔꯒ ꯃꯆꯥꯒꯤ ꯈꯖꯥꯏ ꯑꯅꯤꯃꯛ ꯍꯟꯅ ꯍꯟꯅ ꯑꯄꯦꯟꯕ ꯅꯥꯏꯗꯅ ꯆꯨꯞꯆꯔꯒ ꯁꯣꯟꯖꯔꯛꯈꯤ꯫ ꯑꯣ ꯏꯕꯦꯝꯃ ꯔꯥꯁꯤ ꯀꯧꯕꯤ, ꯅꯍꯥꯛꯅ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯋꯥꯅ ꯀꯞꯇꯨꯅ ꯂꯦꯜꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯕꯨ ꯌꯦꯡꯂꯗꯨꯅ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯅꯌꯥꯝꯕꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯧ ꯍꯥꯏꯔꯕꯗ ꯃꯅꯥꯎ ꯑꯗꯨꯅ ꯗꯗꯥ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯕꯗ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯅꯥꯎ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯅꯌꯥꯝꯕ ꯑꯩꯍꯥꯛ ꯂꯩꯔꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ, ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯃꯥ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅꯗꯨꯅ ꯌꯦꯡꯍꯧꯁꯤ ꯌꯦꯡꯍꯧꯁꯤ ꯉꯥꯡꯅꯗꯨꯅ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯂꯥꯏꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅꯔꯛꯂꯕꯗ ꯃꯤꯌꯥꯝꯅ ꯀꯣꯅꯨꯡ ꯆꯣꯟꯅ ꯇꯤꯟꯈꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯝ ꯇꯧꯏ ꯍꯥꯏꯅꯔꯕꯗ ꯁꯤꯕꯗꯥꯁꯅ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯤꯄꯥꯕꯨ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯁꯤꯡꯗꯨ ꯁꯖꯤ ꯃꯎꯟ ꯁꯦꯠ ꯏꯜꯂꯤ ꯍꯥꯏꯅ ꯃꯅꯥꯏ ꯁꯥꯗꯥꯟꯕꯁꯤꯡꯅ ꯇꯝꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯅ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯁꯦꯠ ꯏꯟꯅꯕ ꯐꯤ ꯄꯨꯔꯗꯨꯅ ꯁꯦꯜꯍꯟ ꯏꯜꯍꯟꯈꯤꯕꯅ ꯃꯈꯣꯏꯃꯨꯛ ꯐꯖꯕ ꯃꯤ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯩ ꯅꯤꯡꯊꯤꯅ ꯑꯣꯛꯂꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯛꯆꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯀꯥꯡꯀꯨꯂꯤ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯒꯤ ꯐꯤꯗꯥ ꯊꯥꯕꯤꯔꯗꯨꯅ ꯅꯤꯡꯊꯤꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏ ꯑꯁꯤꯗꯤ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯅꯈꯤ꯫ ꯁꯤꯕꯗꯥꯁꯅ ꯃꯀꯨꯕꯨ ꯌꯦꯡꯖꯔꯒ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯀꯨ ꯃꯍꯥꯔꯥꯖ, ꯅꯅꯥꯏꯒꯤ ꯏꯃꯥꯗꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯈꯠꯆꯔꯨꯔꯒ ꯅꯅꯥꯏꯒꯤ ꯏꯄꯥꯒ ꯎꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯆꯨꯝꯃꯤꯅ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯥꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯁꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯕꯗ ꯀꯥꯡꯀꯨꯂꯤ ꯑꯃꯗꯤ ꯔꯥꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯖꯕ ꯐꯪꯂꯕꯗ ꯍꯔꯥꯎꯕꯅ ꯄꯥꯟꯈꯩ ꯅꯥꯏꯈꯤꯗꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯇꯤꯟꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯇꯤꯜꯂꯤꯉꯩꯗ ꯑꯩꯒꯤ ꯏꯃꯥꯡ ꯅꯤꯄꯥ ꯁꯤꯕꯗꯥꯁꯄꯨ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯉꯁꯤꯃꯛ ꯐꯝꯍꯟꯖꯔꯒꯅꯤ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯔꯥꯅꯤ ꯑꯣꯏꯗꯨꯅ ꯃꯅꯥꯎ ꯑꯇꯣꯝꯕꯅ ꯖꯨꯕ꯭ꯔꯥꯖ ꯑꯣꯏꯔꯁꯤꯅꯨ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯕꯨ ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯅ ꯅꯨꯡꯁꯤꯖꯕ ꯑꯁꯤ ꯇꯠꯇꯅꯕ ꯅꯅꯥꯏꯒꯤ ꯏꯆꯥꯅꯨꯄꯤ ꯃꯣꯍꯤꯅꯤ ꯑꯁꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯖꯨꯕ꯭ꯔꯥꯖꯀꯤ ꯑꯣꯏꯅ ꯅꯅꯥꯏ ꯑꯩꯅ ꯀꯠꯆꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗ ꯈꯣꯏꯗꯥꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯖꯔꯛꯈꯤ꯫ ꯋꯥꯗꯨ ꯅꯤꯡꯊꯧꯅ ꯇꯥꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ, ꯃꯟꯇ꯭ꯔꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯅ ꯍꯦꯜꯂꯤ, ꯑꯩꯗꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯨꯔꯒ ꯃꯟꯇ꯭ꯔꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯪꯗꯕꯅ ꯍꯧꯗꯣꯛꯈꯤꯗꯕꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯃꯅꯥꯎ ꯖꯨꯕ꯭ꯔꯥꯖꯇ ꯄꯤꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫